Ngarang numidangdagi hawna social media ra viral oiragdiba thajanengoriba paw mana Chuchampurgi hangathalda protest tawba miyoi kaya amana horakre hari hariba mof oina khusawnaraba miyoi kaya amana tholaktuna village sipki mahaki laifam amada thonkre mai thadokre hari hariba si village playground yonthokpaga mari lainaramba yai henasu paw muna makhatana phongdorakli adu sabsaba paw makhatana miyakuna ngamisi Chief Minister Singi asongbu umang lot khibadagi phaba ngamdana laibani lairon Wi-Fi digi phakhraga mihathina hatok pikraba konsa khungi nagami sam taruk hatpada sena bani haiba miyoi manga singi asongbu umang lot khibadagi phaba ngamdana laibani haina Chief Minister Waikem sana phongdokri Chief Minister nangarang Senapati district ki maudu sakhiba khongsata halakpagi lambi de Imphal West ki namdilongda naga taruk ki mihat ka mari lengna asumbu well fangalu haina khongjang sangsliba miyam ko unabada wapam asi phongdoram khibani Magna Makatan Hai, Mihat Asi, NIA Natisali, State Forcing the Maduda Mating Pangba, Natana Kuting Loubiyu, Adubu Matam Sanglabasu, Asumu well, Adudi Sweden Panganaki, Se Minister Makatan Hai, State Asigi Minister Haibisi Proof Kuding Maksat Manaba meeing the Ying Dunalai, Loan Yadaba Mong the party with no machine asi, Lady Bamakai Manipur Sitang Dulataba Punsiro Hanjala Pangam Loidavana. Naga Meetei amasung Kuki haibithidana loni yadaba mongda pairiba nongmaising lokhatlagani haina magna makhataki panba yabadi haukiba me 16 da phakhraga yamna tamthina hatlaba haksang oina phangkhiba konsa khulgi miyoi taruk phaba madi hatpada senabasingi mathakta thabak lakwanaba demanda laikhidraba taruk ki haksang sing lodana Jenims Hospital gi mokta lairibani Amaromdana Chief Minister na Senapati de Satuna UNC ga wari sanakhre blockade ki khongjang handokpagi wafam di yana khidri Chief Minister na lusingwa lainga ki mihut singa wari sanabadu mapung phakhi du bunakal ani ki marakti yasinaba matalaiti UNC Me tarahumdu English ngani ga kunga taruk ki ayukta Chuchampur degi kangpokpi tamna halakhiba thadok search leader yauna misam ahum kotlena masum kotjum khul ani ki marakta leiba lambida ambush tawdunu hatkiba Atopa misa mari buna suwan kiba thaudok thokibaga ikan kanadana numit adugi numit yunglakpa aduwaida kangpokpi district ki lairon bai Meetei-kuki khulgi mamit amasmu kutpulaga phaduna pukiba pastor ani yauna nagami sam taruko mihathina hatok lambadagi mamang thagi tarada khul asigi mapam amadagi phangkhibadagi nagami yamna NS2 Imphal Dimapur lambida sangsilaklibi economic blockade ki khongjing handokpinaba Chief Minister Waikem sana Lusingba mihut official singna ngarang Senapati district headquarter tamna satuna mapam madura United Naga Council UNC gi thaupu pasinga wari sanakhrabasu blockade ki khongjing asigi matangda nakal ani gi marakta makal amatagi yasinaba purakidri Chief Minister na sangsilaklibi blockade ki khongjing asi handokpinaba appeal tokhi Magna Senapati district headquarter da leiba district asigi deputy commissioner gi office ta UNC gi lusingba mihut singa awang thaki mifam ama pangtoki mifam asi pung amarom sumna sathaduna nakal ani gi marakta isu sigi matana wari sanakhrabasu waroisan amata purapangam khiti Chief Minister ga phaminaduna mifam pangthoklabasu UNC gi president NG Lorhona mihathina hatkiba liangwei nagami sam taruki justice hana phangangadabani haina phongdokri Chief Minister na lusingba lenga ki mihut kangbu ga phaminaduna pangthokiba mifam adu mahayyan ba masu hanthok leiba mifam amani haina UNC gi president na phongdokrabasu nakal ani gi marakta yasinabani ngamkhidi Mifam asigi matungna paumisinga wangang laduna NG Lorhona hai mapung phaba mifam amati oikhi dubu warep amata lominaba ngamkhiti maramasina nagami sam taruk hatpada senabasing phaduna serak pidriba phawba sangsilgi economic blockade ki khongjang makhathana sathakigeni haina amuk hana lakthoki Amaromda UNC gi maikei digi hauzik Jenims ki merel sanga thamlakdiba laikhidraba nagami sam taruk ki haksang laurunaba claim tawroi hairaduna UNC amasum nagami yamna miyat asigi matangna taliba demand sing mapung phana phangdriba phawba khongjang handokloi amasum haksang singsung lauroi ki maram asina laikhidraba nagami sam taruk pu phaduna pukhibagi thaudok thokiba kangpokpi district ki lairon bai Meetei-kuki khulgi chief thaudo asiga mari lainana phagadabani Kuki militant group singa tongnaragliba suspension of operations through abrogation tawgadabani amasum nemcha kipken budi minister gi phamdagi laukthokadabani haiba demand sing asi UNC amasum nagami yam gi maru oiba demand ai ki
UNC na Manipur lengak ta taliba demand mari asi lengak ki meke di thabak to onthok thriba phawba laikhidraba miyoi taruk ki hakchang sing lauksing duna makoi gi aroiba mathau mangam pangthok lai ki Manipur lengak ki meke di gi miyam gi apama matukina sangsilak diba economic blockade ki khongjang handok piu haiduna appeal tarakli basi UNC na su khange masum miyoi gi minungsi yengduna naga village guard singna phajinduna thamlakiba kuki misam taraga mari busu mamang thagi mapanda tek ta kaidna thadokibani adubo naga miyam gi apex pudi oiriba UNC gi mekedi gi laikhidraba misam taruki asumbu well fongandriba phawba khongjang asi hiram amatada handok loeki se minister na lusingba lenga ki mekedi gi UNC ga unaduna wari sanakiba mifamda saruk yakhiba singi manungna deputy chief minister losi dikho MLA singda je komosa amasung nodul hasar loinana senapati gi deputy commissioner Darul Kumar yakhi ngarang is minister ki khongsat manung sena sanapari district ki tuan mafam sing hakthing na yengsing ki maso district asida paikhalak diba sako thorang ki thabak sing minister na review tokhi haibigi district asigi miyam amasum CSO sing lusing sing su unaduna wari saraga sako thorang ki thabak sing thabakta on thokani haibigi thajap bikhi se minister na maugi potato farm du susang du yengsilu bada lenga ki commissioner horticulture TN panmaina maki loisang da hoki bisagi ni da mathau da ba phansing marang kaina phangdri haina se minister paudam laduna masina maram oiraduna mamang na pothoklam bugumna laumi singda alu marang kaina puthokpa ngamdri aki maugi aphaba ising nungsit ki matang da se minister na hai maugi aying asa sidi alu thaba kaktana tana layemas horticulture yu puthok sing puthokpat yamna sune government su stakeholder puna mak khanaduna mauge miyam na mayuk nari bu khudong sada basing ko honana ba khona ga neki tungda se minister na deputy CM MLA sing amadi DC ga loinana UNC ga mifam pangthoki bani se minister na mau yorak pada mau student union na taram okhi duga maugi punana mai khulgi ACI auditorium da thunglabadana potato pharmacy gi lamapu sing na taram okhi mafamasi da se minister na Recruity multipurpose dam sagalagani haibigi wapam lakthokpaga loinana dam asigi isingna kunga tereta thangnabi ising pi bangamganaki mau council amasum paumai naga unena se minister tuan ba memorandum ani pisinki memorandum asida mau student unena multipurpose skill training amasum trade and youth activity center mau da sakatpina ba haijarak pabusu se minister na hiram asigi matangda cabinet mi phamda putoktuna khanaragani haibigi thajaba piki potato farm gi land owner singa yanaki bu wapam gi matang na palladuna se minister na mari laina ba official singa khanaragani haibigi thajaba piramki lamlai assembly constituency dadi sangari satpada uprang sittuna tusingada lambi leram leheba loinana prime minister Narendra Modi na transportation for transformation hairava su Manipur dadi faijai singthoklamli lakliba khumja inglising anigani fugater leba sigi ningtamba phanglakpi sahi sama suragadabana hairib sahi sigi manungda Bikshit Bharat ohengani haiduna mafi samlakliba yunalenga ki lusingba prime minister Narendra Modi na lambi thong phabana sakot khongjel yangkhat hangani hairaduna transportation for transformation haiba wapam phawu puthorakhrabasu Imphal East district ki lamlai assembly constituency dadi sangari thauduna satpada phawba oprang situna tusingadaba lambi leramli assembly constituency sidal asigumba lambi makalama leiri habigi pawkhong madigi media man hakthingna satuna yengsuloba lambi asi sangsabi dagi singkhai khulen anibu phawnariba lambi moiramle lambi asi sahi tararungi mamangna samlamadagi laingakna hanna yenglaktabadagi sangari phawba satpada lambi asigi komjau kyana uprang situna tusinbagi phiumda leramle lambi asigi matangda media mana phangba report singna hai lambi asi PMGSY Phase 1 की मखारा Manipur State Rural Roads Development Agency Rural Engineering Department MSRRDRED na lupa crore 2.2 sang na khumja inglising ani tara humjai de sem lusin ki bani madugi matung sahi manga supna maintenance ki thabak su department na sina sataki ahan bamadi ani subu sahi de lupa lak amamam ahum suba mari suba madi manga suba sahi dana lupa lak ani su kaithoki hadi makata na lambi asi semjina na ba project thabagi pawgi lethi phibam phataba lambi asi gi matang singkhai khulen amadi sangsabi khul gi khunjasina phongdorakhibana lambi asi semjin binaba local MLA de kyarak hana haijaki balekhi adubo ngasi phawo mi yengsanglakthri komja inglising ani kunga manga ra sanjan bam khunau digi sangsabi
Khongnang Makhong Phawbagi kilometer amakaktamak sangba lambi samjinbagi lakiba MLA da phibam phatraga lambi asi yengsinbinaba haizaraba sutabikiti Sangsabi khulda miyoi samhagi mathakta layamadi singkai khulendana miyoi samarom laidi apikpa khul ani sigi khunja singi awawa sisu mari lenaba MLA amadi lenga ana usinatri maike somda laidiba khunja singsi mitop amagumna inthok thambiri Sangsabi dagi singkai khulen ta kiba lambi asi sahi taragi mamangda siam kiba matamdasu ngya ki yanaba siambu oina tawki miyamna hanjin hairaba sutabikiti mafam kharadadi roller phabu yauduna tractor na koilas thaba Saikhairaga Lushin Kiba Yauken su Fontoki. Paus na Makataradun Mari Lenaba Department Hadi Balambi asi maintenance Dona Bigidama, Tankak Manga Tuna Lupalak Nipan Kaitokre Hadasu, Kunjasina, Lambi Sembina Laki di Hena Fontoki. Hanadigi Pibam Patana Leda Balambi Shida, Langoi Pupa Trakshina, Lona Marak Lambi Shida Lak Pada, Amuki Hena, Pibam Soxin Crip. Local transport ki gari sat pe yada badagi singkai kulengi kunjasina di amuka hena awabo iri. Ana ayek yarakpa matamda hospital yauba ngamdana lambi da shibigi piyamda laidi haina singkai kulengi kunjasina pena bafungdoraki. Amaramda singkai kulengi khara som phauduna yurbung tariba lambi isisu aduki matik pibam patri. Nong khasiktang hekta abda lambi asi nan bana gari thawa yadri. Apikpa khul ama oiriba singkai kulengi kunjasina si local MLA na miyoiba mo oina udrabra. Board ki matam khakta miyoi bani haina ningsingduna lakpagi muhutta matam supada mapi mapa ama oina khulasigi awat apa sing action view board ka kraba matungdagi amuhana laktrabanina lambi asigi phibam khanglamdaba oina masiye aduna amuktang laklaga yengsin haningi haina supienda ba phungdoraki blockade lotion handuna supply chain hingat hanana ba kotuna governor takshinkri kangpokpi district sathari blockade lotion handuna mathau taba polam singi supply chain amuhana hingat hanana ba committee on tribal unity kotu sadar hills kangpokpi na Manipur gi governor Ajay Kumar Balada ayi ba sirol pisinduna takshinkri senapati digi imphal tamna governor na halakpagi lambida kangpokpi da kotuna memorandum adu pisinkibni governor da takshinkhi ba sirol aduna hai kangpokpi district sathari ba constitutional oiba blockade asid lusinanduna miyamda nongmada sangdraba yadraba polamsing phangananaba thorang pekhalu blockade asina maram oiraga hidak langthak yauna nongmada sangba mathau taba polam kaya phangdabadagi district asigi miyamna atuki mati awaba mayunari tungan ba mapham kya da blockade chathabana maram oiraga tha amarom henba si polam kya phangdabadagi district asigi miyamna atuki mati awaba thinari imphal dagi na namdilong kangla tongbi amadi dimapur dagi na tafaunaga phauduna lakadaba lami paringda ayat apan kya leibana maram oiraga mathau taba posai sing puthok pusin yadan laidi mari leina district administration amadi security agency singda miyamna mayuknarakliba khudong sadabasing asi kyarak hanna khangalabasu sabsaba thorang amata paikhalakna laidi heri terrorist ama kaptuna hatkhre terrorist na sienduna laibadi ngamgani edobu lotuna laibadi khangamloi tuan ba security force singi combined operation laskar e toibagi terrorist ama nungmain kaptuna hatkre operation sa thaduna terrorist ama encounter tawduna hatkibagi thagdosi Jammu and Kashmir gi Shopian district ki manungsanba Sanpora area da thokibani haujik phawi yoina security force ki khutta laikhidraba terrorist adugi maming authority ki maikedi khangalakpa laitrabasu tuan ba news report singi matungina laikhidraba du laskar e toibagi Zakir Kania ko terrorist amani hari nakalamorom da tuan ba security force na punsinduna satakhiba joint operation aduda encounter tawduna terrorist amabu hatkhiba dugi matangda JNK police ki maikeri terrorist na security force tagi sienduna laibini ngamgani edubu kaidongai to terrorist na security ki maphamda lotuna laiba khangamloi haina social media kuthangna phungdorakli landslide ta pikliba angang mangai yauna Rohingya refugee Nepal lekhidri Nong left na subadigi thokpa landslide na maram oiraga Bangladesh ta leiba pikliba angang mga yauna puna Rohingya refugee Nepal lekhidre hedi Bangladesh ki fire service amadi civil defense officials singi matungina haukiba numaijung numitagi hauduna lepa leitna surakhiba akan manong na maram oiraga thokiba landslide aduna lekhidraba miyoi Nepal gi asibaksang recover tawngamni hariba thawai yaudraba sibaksang singa do authority ki makedigi Rohingya refugee singni haiba khangmangamle haina suphungdorakli landslide na maram oiraga laibak miyamda thengnariba awaba se thinga sigidamak mari leinaba authority ki makedigi rescue operation ki mathakta rehabilitation ki thabak su lepa leitna sathari haina phungdorakli
अमरोमदा नोंगमनिनी असिदा बांग्लादेश दा लेप्तना सूरीब नोंगना मरम ओइरगा लैबा असिगी तुआन तुआनबा हिल रीजन दा लैंडस्लाइड थोकपगी सांग हेंगलकली लैंडस्लाइड ना मरम ओइरगा युम कयासु अकाय अतोय कया थोकपा लैरि हैना बांग्लादेश लेंगा की मैकेदी की फोंदोरकली US amadi Iran gi marakta thokliba conflict asi wari sanaduna ingta pahanjilangna ba honabigi matam loikri saliba sei sigi hokiba February kungani panigi hauduna US Israel amadi Iran gi marakta thokliba conflict asi ceasefire thamduna wari sanabigi thabuk sathaduna ingta pahanjilangna ba honariba sigi matam loikri haina US ki President Donald Trump na phongdokri wapamasi Iran gi Bandar Abbas Shirik amadi Kisam Island leba military site kya United States of America na akan mamong na air strike sa takrapa matung pung amarong gi matung na US ki President Donald Trump na phongdoki bani US ki President Donald Trump na phongdoki US amadi Iran gi marka thokliba conflict asi wari sanaduna yasina ba purakna ba honari ba sigi matam na singkre makata na US ki mekedi ceasefire thamduna Iran ga wari sanaduna yasina ba purakna ba hona ba haibasi US ki oina kari sukana ba leiti heba wapum yaw na phongdoki Paming matha panmari tawduna na koina na mahang na makha taraduna phongdokibada Iran hairiba laiba asi bapuksiel singda miyam na khunda laita aduna laiba laiba amne laiba asida lairiba miyoi sing asi launam tawbagi mathakta hingsa yawu thawdoga thok makha tana thuanduna thamba pama miyoi sing namna khunda laita laiba amne Iran gi oina nuclear weapon lairam labasu laiba ani gi marakta thokliba conflict asida soidana mangzungna sijinaramgani haibagi thajaba saunalai Maki maikedi ki US amadi Iran ki marakta thokliba conflict asi makhatana wari sanaduna loisinana bu honabagi mathau taba leitri haina US ki President Donald Trump na phongdokri wafam asi Turkey gi Ankara da pangthokpa numit nini gi oiwa NATO summit saruk yaraduna pawmisingda President Trump na phongdokhibani Bana makha taraduna phongdokhibada US amadi Iran ki marakta thokliba conflict asi tuan tuan representative singi Khongthang da wari sanaduna yasinaba puraknaba makhatana honabadi laiti adubu maki maikedi gi makhatana Iran ga wari sanaduna ingta pahanjilangna ba honaba haibasi arembada matam mangnaba amani haina President Donald Trump na makhatana phongdoki panmaya abde haukiba laiba popa numita State of Hormuz satliba tuan ba commercial ship kayada Iran gi military na target tawduna attack satakhi haina maral siladuna US na ceasefire gi sana kanglon thugaiduna Iran gi laiba tuan ba military site kayada papangal kan ba kusukulai kya sajinaduna akan mamong attack satakhi su laikhrabane su pawsta makatari